Maharaja Bodhachandra College ta Ming Chanbada College asigi Students Union ge admission quota PBU haibitana thana Puba Thangba Ngamlaroidaba demand kaya tawse Lakpana Oza Singh resign Toubagi confirm ama Lakle haina Maharaja Bodhachandra College Teachers Association MBCTA gi maikai dagi phongdorakle Palace compound leiba MB College Imphal gi IQAC room dangasi da pangthokhiba pawgimi from madawafam asi MB College Teachers Association gi President Dr. TH Robin namakha takibada ngarang Manipur da phongba pawche kharada college asigi Students Union na college asigi oiba chawkhat thorang sing tawbada college asigi oza yauna principal na thingle hariba wafam adu yumfam yawdabani college asigi oiba chawkhat thorang tawbada karigumba athingba amata piba leite chawkhat thorang tawnaba ki mingda college asina Phibam Ngamlaroidaba senfam PU hairakpa tarabadi maduda college asigi oza sing amadi principal na Phibam Ngamloi khudam oina hojik college asida Students Union ge thau puriba luchingba sing ayamba 6th semester loiraba mahiroi ngaktani loinana college asigi oina union ge allocated budget asi lupa lakh ahunga lising kuntrani pan ga chamani masigi manungda union asina external study tour chetna balupa lakh aniga lising humfugi budget thazilakhi masida natana internal study tour gi amuk lupa lakh amaga lising marifu tara gi budget thazilakpa amadi college asigi toilet repairing tawge haiduna lupa lakh ahungi budget amasu thazilakhi masida natana tongan ba college asida Puba Thangba Ngamlaroidaba budget kaya thazilaktuna oza sing amadi principal da Puba Ngamlaroidaba podlum ama pibitana tana college asigi mingchat thihannaba thabak thauram kaya ama tawrakpa haiba asi akan mamongda yaningde amadi makhatana sigumba kahenba demand sing asi amuk hanna tawrakpa tarabadi college asigi oza sing amadi principal yauna resign tawnaba sem saba loire haina phongdokhi the announcing of the was almost 6 semester pass for the almost college matam ruwe bhai ta ni ko tu mamakal mo ya ana mo oi duga emission ji mo ko ta pi hai adu su mo pasha pi ro do emission ti yaw ki ana ko ka no mo mo sakare ko ko ge kada mi ko se ya mo mai ko do na especially ko ge general secretary side ki college odaching ma municipal authority ta hai ta ni ko sam chitani was ko yaksil la ko si amute tenara ka mi ko khang de mo wa Anangi budget t-shirt mini budget itu lagi only 3 lakh 30,000 katanya. Si nomor portfolio kita nak antara si yang tu apa apa itu kalau mana di mana kita dapat sisi mana betul mana ba. Adu ngapain hari itu pilih di kiri kalau kita 3 lakh view aja le. Jadi kalau ada maksudnya expression itu 2 lakh 7 pixel ada. Cuma tu kan buat tamu nama dia biasa. Maya amci lah aku tegi aku yoga in charge sini kamu nama aku kena kasih na. Ya ada dia aku in charge picture ke hari na. Higher education di level authority aku request object aku. Anam sumtina biasa kalau untuk kita maju polisi yang mana tanya apa polisi itu sintuk pun tak tahu ngapain ni hai na bagi polisi ni. Jadi semua mesti staff ini kalau bagi kami ni.